State asige irang haurakkhibagi maram hingsagi thodok-sing yauna irang asiga mari leinaba atei thodok-sing thijinnaba semkhiba member ahumna saba Commission of Inquiry gi report apiba matam gi manungda Laankhatpa Ngamdre chahi sigi November gi tang 23 fawba matam pikre hiram asiga mari leinana Congress ki luchingba Jairam Ramesh na microblogging platform X ta thagalakpa post amada English ingani kunhumdoi gi me ahumdagi hauduna Manipur da irang thokrakhiba matung chahi adumaki June gi tang ahumda Guwahati High Court ki hanagi Chief Justice Ezel Lamana luchingba mioi ahumna saba Commission of Inquiry Center na semkhi loinana retired IAS officer sing Himansu Shekhar Das amasung Aloka Prabhakar buna member oina hapki Hairiba Commission asina Thokliba irang asigi matangda thijinduna madugi report ama tha tarukki manungda Laankhatlaknaba khanghanki adubu apiba matam fawbada report Laankhatpa ngamkhide makhata na chahi sigi November gi tang 23 fawbada report Laankhatlaknaba Commission da khanghanki nakalamaromda Manipur gi miyam tha tara taruk faraklaba irang asida awaba khamthengna mayoknabaga loinana khoirang khoisawnaba hengalakli adubu leibak asigi non biological prime Minister na state asibu kauthokuna mapan leibak singda koiduna leiri haina Jairam Ramesh na maral siki